Hello mayam, ngasisu Galaxy Story Times na aigi nungsijaraba viewersing gidamakta asengba thokiba wari kanaguma masak maming nairaba amadi Ngasiphaoba mahakpu sonaduna leriba misak amagi asengba thokiba wari da base tawduna animation picture to onthokduna puthokpa wari amani hairiba misa ase atai kana sunatte Baba Harbhajan Singh ni Indian Army da 1968 tagina Ngasiphaoba mahakna posting tariba mafam maduda duty tawduna ngasi maksu mahakna duty tari haiba asi taba matamda adongi thamoida kari phawbigani tasengna asomsu aina haijariba wari sida angakpa soidana phawrumgani adumoinamak hairiba wari ase film amagi movie amagi story nate asengbadi 1968 ta hairiba misag ase laikhidre adumoinamak Ngasiphaobada hairiba army soldier asigi tolop haibadi salary laktuna adum lairi aduga train reservation da mahaki damakta Ngasiphaoba seat ama reserve tawduna adum thami amadi misak ase army department da matam gi matungina promotion phangduna adum lairi masida sunatana India gi yengnaba ama oiriba China hairiba leiba asina su mokogi joint official meeting tawba matamda hairiba misa asigi damakta meeting da phamnabagi dama seat ama reserve tawduna adum thami masida ehangna maming lawdriba misak asigi wari asi film amagi wari nate aki tujungba phawgodoba horror movie amagi story sunate masi Indian Army gi official oiba secret wari amani samudragi imaidagi feet lising tara mari wangba mafam aduga -25 degree Celsius oiba mafam sor honbada asuki mati waraba mafam masida kanaguma misak amagi murti gumloba sakpa mamana hairiba mafam masida Indian Army gi jawan amagi uniform da mafam aduda duty tawduna mahaki masek mangantana mahakna duty tariba mafam aduda mangan piduna aki tujungba phawhondana duty tabagi saktam mama aikoina urai hairiba misa ase atai kana sunate Baba Harbhajan Singh ni adudi mayam hojik aihakna panjariba misa asigi matangda aikoi mahaki wari asi taminarasi mahaki asengba wari asi taraba matungda aigi nungsijarba viewersingi thamoida punsigi kawba ngamloidoba mahaki wakhalona si asum susanduna leihorgani haibasi aigi thajabani adudi mayam wari asomda onsanduna Baba Harbhajan Singh na matau karamna mahaki life sacrifice tawkiba amadi mahaki asengba wari asi taraga India laibak sida natana China phawbuna phawba respect tawkiba misa asigi wari asi taminarasi August 1946 Punjab hairiba state asigi Gujaram Kauba district amagi manungda Sadarana haiba khungang ama leirami hairiba khungang asi 1947 year da India amadi Pakistan divide tawkhraba matungda hairiba khungang asi Pakistan gi manung chankhirami adumoinamag India gi oiba official record ta hairiba khungang asi undivided oiba village amagi mafam ama oina leiri hairiba khungang asigi Sikh family gi imung amada yamna matik mayai chelaba angang ama poklami angang asigi maming Harbhajan Singh haina kaurami India Pakistan Partition gi matungda hairiba family asi India gi Punjab hairib state asigi Kapurthile haina khangnaba police station asigi manung chan leiba Kukarao haiba khungang asida laktuna makoigi family asi mafam aduda settle tawduna leirami family asida poksaba Harbhajan Singh na khungang adugi phajaraba mafam adugi gehugi lobuk sanafam oiriba mafam kaya amadi mafam adugi ismur khoirampham oiriba gurudwar da chatuna mahakna ismur khoiramjaba angang oiringagi punsida mahaki khungang aduna leiriba mafam adugi phajaraba mafam kaya singda mahakna harau noaina chen chongduna sanajabagi sinamasu aikhoidi ulai amadi Harbhajan Singh hariba misaga sina mahaki lairik tamba horakpa asi makoigi khungangda leiba primary school macha amadegi horakhi aduga mahakna class 10 phawba patti hairiba Dev High School asida mahaki high school schooling loselakhi mahaki punsigi harau nuaiba mathot karakpa matam mado India China gi 1962 gi war gi matam aduda yamna awaba nanghalaba India gi mafum kudimakta leiriba miyo kya gi thamoida yamna penjadaba nungaitaba amadi makhoi gi thamoida India China gi war asina hena thamoida shocking ohenbada natana India nama oina ima laibak ki damakta karigumba kharadi tawningbagi wakhalonda mahaki punsida phawrakhi
Inkhalakliba jawan amagi punsigi tangkak ama oiriba Harbhajan Singhgi punsida mama Leiba kanjaningba amadi mama Leiba kidamakta freedom fighter amoina Indian Army gi soldier amo oiba pamakhi. Mahakna February 1966 ki matamda masagi chahi kun khakta ngaringai matam maduda mahakna Punjab ki Amritsar haiba mafam masida Indian Army gi recruitment chenduna mahak selection phanglaba matungda Indian Army gi Punjab Regiment haiba regiment asida mahakpu join tawhanki. Punjab Regiment haiba Indian Army gi regiment asi Indian Army gi amatta ngairaba matik mayai selaba amadi mai pakpa kayatana thallaba regiment amani. Aduga Harbhajan na regiment asida join tawgiba asi sipoi ama oina join tawki. Adu moinamak mahakna sipoi ama oina join tawkhrabasu service tenure gi matungina matamga chana promotion phangduna mahak sipoi dagi awangba rengda karaki. Asumna Harbhajan na mahakna tawriba ordinary thabak asidagi mahaki mithoi mihenba amadi tawbu ngamba mahaki shakti magun kayatana extraordinary da laklami. Asumna Harbhajan na training loirba matungda mahaki ahanba posting oina Eastern Sikkim gi Nathula Pass haiba mafam asigi jaga amada mahaki ahanba posting phangki. Aikoina phiram asigi Baba Harbhajan Singh haiba misa asigi asengba wari asigi horakpa mafam ama oidoriba asi haiba mahaki ahanba posting asigi mafam asidagi horakadoribani. Aduna mayam wari asi pungning changna wakhan nungaina tabiyo. Matang asida aikoina khanggadaba wafam ama leiri madudi Nathula haiba mafam asigi maramda wari asi taba matamda mafam asigi achauba role amadi masi khangjanba asina aikoina wari asi gyan tanaba honaba matamda Nathula haiba mafam asigi chapchaba asengba location amadi mafam asigi condition asi khangbada yamna tangai phade. Madudi Nathula haiba mafam asi Himalaya da leiba jaga ama haibadi Sikkim amadi Tibet pu samnaduna join tawba jaga amagi mafam amani. Mafam asi samudra imaidagi feet lising tara mariga chamaga nifu meter do onthokpa matamda meter lising mariga chahumga tara gumba wangma mafam amani. Amadi mafam asigi ingbagi chang asi Celsius degree -25 degree Celsius tagina -30 degree Celsius fawba yawi. Asigumlaba mafam asigi ingbagi chang asina henmankhibana oxygen yamna likna phangma maramna normal miyoiba amagumbadi mafam asida leiba amadi DP taduna leiba oiragadi mahak mafam aduda yamna kuina leiba ngamdana wantharakuna siba yabagi khudongthiba yamna chauna leirami. Asigumlaba mafam asigi situation asi yenglaba matungda ikhang khangauduna nonglei nusi laktuna lambi mangba amadi mi amaga unakhidana yamna khudongthiba yaba mafam asigi situation asi yamna sathiba danger oiba mafam ama haibadu oirami. Asigumlaba sathikraba mafam asi nakal amadana India aduga nakal amadana China haiba border asi khaidoktuna leiribani. Madugi matung 1962 gi India China war gi matungdagi mafam aduda duty tariba soldier sing asi tension amamangwa loinana makhoi mafam aduda service tawrami. Aduga madugi matungda sahi khara haukraba matung 1967 dadi Nathula haiba mafam asi military animaki haibadi India China anigi military gi marak asida yamna chawba crisis ama lakpadagi amanga tathopaga loinana country animaki sipai kaya amagi punsi mangki. Asok sathi kharba situation asigi matang asida India amadi China anigi soldier singsu makhoi masa gi country bu kanjanaba amadi makhoi masa gi country bu mixed thidanabagi honaba matamda leibak animaksigi army sing asi asukki mate awaba saitheng phanglammi. Asigumlaba awaba saitheng phangliba marak asida Baba Harbhajan Singh haiba nupa asisu mafam asida mahaksu posting taduna leiba mahaki ahanba posting oirami. Asigumlaba yamna critical amadi yamna sensitive oiba mafam asida Harbhajan na duty taba asida mahasi yamna sincere oiba obedient amadi discipline leiba misa ama oiba maramna mayamna mahakpu bajan haina khangnarami. Adumoina Harbhajan haiba misa asi haujik aina pankriba magun mayam asida natana maha asi yamna religious oiba mahaki lining laison amadi isorbu chena thajaba ngamba mahaki wakhalon mayam asi uba maramna mafam aduda duty taduna leirba mahaki senior junior amadi officer singna mahakpu Baba Harbhajan haina khangnarami. Asomna mahaka nungsina loineruba miyoi kaya amna mahakpu Baba Harbhajan haina kauriba asi mahak hinglingai matamdani. Amadi mahakna sikhraba matungda mahaki Baba Harbhajan Singh haiba ming asi Prithivida maming chalakani haiba asi kanamatana thajaruba amad manglanda phawwa amukta oirakani haiba thajagidraba wakhalonni. Madugi matung 4 August 1968 haiba numit asida Harbhajan haiba nupa asida makhogi officer na man column haiba lambi asi mahakna lead tawduna
mahak numit asigi duty tagadobani haina officer aduna jathang piba numit oirami mangonda sinariba thabak asi atai karisu nate siphai sing asigi chana thangnaba rasan amadi arm ammunition na chingba mafam amadagina mafam amada puthok pusin tawbagi thabak asida mahakna numit asigi commander oina lead tawduna chatnabagi jathang piduna mahaki duty ama oirami asumna mokhogi officer aduna mangonda duty asi sinariba asigi asoba maram ama lerami madudi Harbhajan gumlaba pukchen sengba amadi haikiba takkiba amadi mangonda sinakiba thabak khudima loina mai pakpa amadi success oiba lambi da leiba maramna makhogi duty commander aduna Harbhajan da haiba taksa si sinaribani adubu Harbhajan da sinariba taksa si araiba amadi miyoba amane hekta laina pangthokpa ngamba thaba ama haibadudi oiramde mafam asi yamna wangba awangba chingdon amadi aimgatana thallaba khonglambi macha amakhak leiba mafam asida gada hairiba sa asi sijanaduna makhogi chana thangnaba rasan amadi ammunition adu mafam amadagina mafam ama yaunabagidama mahakna numit asida mahaki sincere oiba wakhalonga loinana thaba asi pangthoklami aduga Harbhajan na numit aduda mahaki pugadoba posesing asi yahongadoiba mafamsing adudi tukuladagina dungchui phawba mahakna hairiba posaksing asi mafam aduda yahonlo haiduna makhogi commander aduna hairakpa task ama oirami hairiba numit asi Harbhajan Singh hairiba nupa asigidi mahaki punsigi aroiba mikup ama haibadu oiki masigi maram ama hayo hairagadi mahakna chatliba lambi asi ayingba amadi khonglambi macha ama khata oiba maramna mafam asi asuki mati sathiba amadi mafam asigi ingbagi chang asi -25 degree degina 30 degree celsius pawba leiba maramna mafam asi yamna nanba amadi makoina tongduna chatliba khongop asi khachektang he nanthuba matamda makoina chatliba lambi asi digi makhada cheliba turel asi tamna paithakiduna thibada yamna wanagadoba amadi phangbada waba miyoba amagi punsi yamna laina sigadoba mafam ama haibadu oiba maramna numit aduda Harbhajan Singhna mahakna chatliba lambi aduda ikhang khangowdana nanthubadagi mahak mafam adudagi turengi maigei tamna paithakiduna mahaki punsigi aroiba mikup haibadu oiki karigumba mafam asida duty taduna leiriba siphai sing asina nanthoduna natraga masada karigumba phibam amada theta soklabadi asuki mati ingba amadi oxygen watpana maram oiduna makhogi hakchangi phibam soanbada natana aikhoi hakchangi saru asi pawba condemn ohenduna amuk hana hogot kakatpa ngamdaba miyoba amagi life da hinganabagi punsi ama haibadu oirami asum tawna asuk sathikhraba situation asida Harbhajan na numit aduda nanthoduna tukhiba aduna mangonda asuki mathik sathina sokhiba amadi hogot kakatpa ngamdana ising aduda chenthakhiba maramna mahak adu mafam aduda thiba khangnakhire aduga Harbhajan Singha loinana lakminakhiba mahaki khongnoibsing aduna Harbhajan mafam adudagi nanthoduna turengi maigei tamna paithakhiba aduda makhoi mayana aduk sathikraba phibam situation aduda Harbhajan gi hakchang adu thinaba kanna honarami adumoina monumit ado Harbhajan gi asiba hakchang adu makhoi mayamna thiba phangkhide numit aduda force headquarter da paw piduna makhoi gi team adu nataba atopa search team amuju thadokduna makhoi mayamna Harbhajan Singhna takhiba mafam aduda maming kauduna amadi mahaktabu phanglabadi haiduna makhogi search party aduna numit humni sumna mahakpu thiki adumoina Harbhajan gi hakchang thiba phangkhide asumna numit humni haujan khraba matung Harbhajan gi hakchang na thiba phangaktaba search party sing aduna tumda sadana mahakpu thibagi awaba amadi army headquarter na mahakpu leikhide haibagi pawtabagi wakhan nungaitaba mayam adu haukraba matung numit kharani gi matungda Harbhajan gi best friend ama oiriba Pritam kobo misak ama lerami Pritam haiba nupa asina mahakna mahaki phamungda ahing ama tumduna leiringai timing aduda Harbhajan gi Thawai na laktuna mahaki best friend Pritam da kariguma wafum khara hairami marup nahak natana aigi achetpa amadi aigi pungningi wakhalon khangbiba kanasu leite nakhoi mayamna numit humni supna thiduna aihakpu phangdriba ado aihaki asiba hakchangdi nakhoina leiriba mafam asidagi isingi chenthariba maigei asigi site chatlaga aina hairiba mafam asida chatlo mafam asida aigi asiba hakchang ado soidana thengnagani haina Harbhajan Singh gi Thawai aduna mahaki mamanaba Pritam gi mamang aduda hairami asigumlaba mangtang oiraba Harbhajan Singh gi Thawai na hairamba wafam mayam adu Pritam hairiba mahaki mamanaba asina ayuk hawgalakpa matamda mahak loinaba mafam adugi senior amadi junior mamanaba sing aduda paw sitamlami asigumlaba Harbhajan Singh gi atama aduna hairamba mafam aduda makhoi search party gi team aduna mafam adu tana chatlami aduga Pritam ga loinana makhoi gi search team aduna Harbhajan gi atma aduna taklakhiba mafam aduda Harbhajan Singh gi Thawai aduna taklakhiba exact location mafam aduda Harbhajan Singh gi Thawai yaugdraba asiba hakchang adu mafam aduda leirami aduga Harbhajan Singh na paikhiba mahaki rifle adusu
आत्मा अदुना हायरक्पा मफम लोकेशन अदुदा चप चाना फंगलमी असिगुमलबा हरभजन सिंहगी आत्मा अदुना तालपा पौताक असि मांगताकने हायगदोरिबरा नत्रगा मयामगी वखलोदसु करिने हायना खनबिगनी असिगुमलबा हरभजन सिंहगी मांगताक असिदा आर्मी की ऑफिशियल ओइबा वाफमदा ngasi फावबा मयामना हंगनदुना लेरिबा वाफम अमा ओइरमी मदुगी मतुंग हरभजन सिंहगी असिबा हक्सांग अदु आर्मी की रिगार्ड मतुंगिना महाकी डेड बॉडी अदुबु संस्कार तौरबा मतुंगदा महाकी असिबगी हक्सांगी उतसिंग अदुना उत्तराखंड चेनबा गंगा की तुरेन की इसेलदा सिंग अदु मफम अदुदा हाइददुना महाकी आत्माना शांति ओइनबगीदमक फैमिली की मियोइसिंगना मुनि ऋषि पुजारी सिंह तानदुना के उट अदु मफम अदुदा हाइथखिरमी असुम तौना बाबा हरभजन सिंहगी आत्मा अदुना शांति ओइनबगीदम होनरिबा असिना महाकी पुंसी असिगी अरोइबा मिकुप अमा हाइबदु ओइबा नत्ते मतंग असिदगी बाबा हरभजन सिंहगी थवाइना मतौ करमना ngasi फावबा सोनदुना लई हाइबगी असेंगबा वारी हौरकनबगी तांका अमा हाइबदु ओइरिबनी अदुदी मयाम वारी असि मखा ताना पुंगनिंग चंगना ताबियो अहाक मखा चथजरके मदुगी मतुंगदा बाबा हरभजन सिंहना ताबा पोस्टिंग मफम मदुदा महाका लोइना तिनदुना लेरंबा महाकी सीनियर जूनियर सिंह अदुगी मथमोइदा अमदी मखोइगी केमदा हरभजन सिंहना तुमलंबा फमुंग महांगना तोंगंबा खुंगुप अमदी महांगना सिजनंबा पोसै सिंह अदु महाकी ममानबा सिंह अदुना महाकी सिख्रबा मतुंगी फोटो अमगा लोइनाना मखोइगी केम अदुगी मफम अमदा फोटो फ्रेम चंदुना नुंगतिगी लाइदुक थांमै थादुना लाचरमी असुम तौना हरभजन की ममानबा सिंह अदुना नुंगतिगी इरा थौनी दौना ईश्वर लाई खुरमदुना थमजरिबा बाबा हरभजन सिंहना सिजनबा पोलम सिंह असिगी अवोनबा मोंग अमदी चेंजिंग ओइबा मोंग सिंह अदु मखोइगी सीनियर अमदी जूनियर ममानबा सिंह अदुना नुंगतिगी उबा फंगलमी मदुदी अयुकी मतमदा बाबा हरभजन सिंहना तोंगंबा खुंगुप अदु लूना नाना तकथोक्तुना थमलंबा अदु मथंगी नुमित नोंगालकपदा महाकी खुंगुप असि लैखोम पक्तुना लेरमी मदुदी अहिंगे मतमदा कनागुम्बा मिसक अमना पेट्रोलिंग चलुरगा हाइबदी ड्यूटी तारुरगा हलकलगा खुंगुप अदुदा लैखोम तक्तुना लेरंबगी मोंग अदु केम अदुदा ड्यूटी तादुना लेबा मियोसिंग अदुना उरम्मी अदुगा बाबा हरभजन सिंहना तुमलंबा फमुंग अदु अयुकी मतमदा लूना नाना बेडिंग अदु सिट नाना थमलंगनी अदुगा मथंगी नुमित्ता महांगना तुमलंबिबा फमुंग अदुगु मपाकफिदा अदु सुप्तेक नातेक हाइबदी कनागुम्बा मिसा अमा तुमदुना लेरंबगी मोंगी खुदम अमा अदुम नुमित खुदिंगी केम अदुदा लेबा मियोसिंग अदुना थेंगनरमी असिगुमलबा हरभजन सिंहना पोस्टिंग तारंबा मफम असिदा नोंमा नोंमागी महाकी सिजनरंबा पोलम सिंह असिना अहोंगबा नायना मफम अदुदा लेबसिंग असिदा मफम असिदा पोस्टिंग तामिनरबा महाकी सीनियर जूनियर मयाम अदु पुंगंगकपगा लोइनाना मखोइ वारी नदुना लेरमी अदुगा लोइना लोइनाना मियोय अमखतदा नतना हारिबा जगा असिदा पोस्टिंग तादुना लेबा मियोय खुदिंगमक्की मंगदा लाक्तुना मखोइ मखोइगी ममंगदा कनागुम्बा एनिमी सिंहना अटैक तौरकदौबा अमदी मफम अदुदा फत्ता नुंगदा थोलकदौबा अफफत्तगी सखिना मयाम अदु बाबा हरभजन सिंहगी आत्मा अदुना अहिंगदा लाक्तुना मफम अदुदा लाइबा मियोसिंग अदुदा तमलमी असिगुमलबा बाबा हरभजन सिंहगी आत्मा असिना मफम अदुदा लैबा पोस्टिंग ताबा मियोसिंग अदुदा तमलिबा वखलोन मयाम अदु लोइनमक चुमलमी अदुदसु नतना नाइट ड्यूटी ताबा मतमदा उइदुना ड्यूटी पोस्टता लैबा मियोसिंग अदु इखंग खंगौदना बाबा हरभजन सिंहगी आत्मा अदुना ममाइदा यामना कन्ना कन्ना खुपांगा थारकबगी सखिना अमममसु मफम अदुदा ड्यूटी तादुना लैबा मियोसिंग अदुना मखोइगी सीनियर जूनियर मयाम अदुदा मखोइदा थोकपा थौदोकसिंग अदु लोइना तमदुना मयामना खंगनरमी असुम तौना पोस्टिंग जगह अदुदा ड्यूटी तादुना लैबा मियोय खुदिंगमक्ता बाबा हरभजन सिंहगी आत्मा अदुना ड्यूटी की मतम अमदे मखोइदा थोलकदौबा अफफत्तगी सखिना मयामसि पीबा मरमना मफम अदुदा ड्यूटी तादुना लैबा मियोयसिंग असि यामना अलर्ट ओइरमी अमदे मखोइना ड्यूटी की मतमदा तुमनिंगबा फावरगसु बाबा हरभजन सिंहगी खुपाक सागनी खनबदा मखोइ तुमनिंगबा फावरमदे अमदे मखोइना दुम हेना बाबा हरभजन सिंहना अखोइबु अलर्ट ओइना लैनबगीदमक अखोइदा थौना हापिरिबनी हाइना वाखन चाउथोक्तुना ड्यूटी तारमी अदुगा हेना ngangningay oibo wafam amana India gi yengnabani hairiba haibadi China gi People Liberation of Army hairiba team masina makoina night duty taduna leiba matamda India thangba side ki maige adomda kanaguma misak ama matik mayai chelaba mangal amaga loinena patrolling chatuna leibigi khudam changjaw ama China gi army sing edugi mamita numit khudingi uhalli amadi China gi army sing edugi mamita India da यामना अलर्ट ओइना ड्यूटी तौदुना लई हाइबा असि चाइना की आर्मी सिंह अदुदा फावल्ली अदुदा सुनतना इंडिया चाइना की मिलिट्री की मीटिंग की मतमदा
Nathula hariba mafam asida meeting pangthokpa matam khudingmakta China gi side tagi meeting tawriba mafam aduda chair ama reservation thamduna Baba Harbhajan Singh gi damakta ni haina China gi army sing aduna seat ama reservation adum thambirami asigumlaba Indian army gi yamna secret official oiba wafam asi atopa India gi yeknaba haibidi China gumlaba country amana Baba Harbhajan Singh gi damakta asuk yamna chawba respect pibaga loinana official oiba wafam ama oina Baba Harbhajan Singh bu asuki mate respect tawbiba asi akhoi India gi damaktadi yamna chawthokchaningai amani aduga sipai ke masina leiba mafam asida Rajbir kauba hawaldar ama lerami hairiba hawaldar asigi mamanaba China gi army amana mangonda yamna toina hangi madudi Baba Harbhajan Singh si makhoi gi China army gi maigeidagi chu yamna respect tawba amadi Baba Harbhajan gumlaba yamna sincerity oiba discipline leiba amadi polite oina duty ta soldier amana aikhoi mayam thadokna mahaki punsi pikhamna khiba asi India gi maigeidadi achauba mani gumlaba ama mangjabani haina Rajbir da China gi army amana hanglami haina Rajbir na mahaki loinaba mamanaba singda pausing asi tamlami aduga yamna ngakningai oiba wafam amana India gi army gi oiba official gi maigeida Baba Harbhajan Singh gi damakta mahaki tha khudingi phangliba pension asida natana mahaki tha gi salary oina tha khudingi phangba salary edu mahaki jumgi miyoi singda tha khudingi yoholami asengbadi phangliba paisa asi Baba Harbhajan Singh gi pension oina khanba yai adu moinamak Indian army gi side tagi official oina yamna confidential oiba mawongda mahaki tha khudingi phangliba pension adubu honorarium amaga loinana mahaki tha khudingi salary oina onthokutuna makhoi gi jumgi miyoi singda tha khudingi salary phanghalami matam matamgi matungina increment happy aduga matam gi chanabagi matungina sipai amagi punsida rank amadagi rank amada promotion phangduna Baba Harbhajan Singh asi honorarium captain amagi rank phawbada mahakna promotion phangki masiga loinana December 2016 da official oina Baba Harbhajan Singh asi thabaktagi retire oiki aduga wafam ama oina EL suti gi matangdasu 11 September haiba numi asi yamna special leave ama oina Baba Harbhajan Singh gi damakta Nathula hariba mafam asidagi army gi jeep ama reservation tawduna mafam aduda play card ama ga loinana Baba Harbhajan Singh gi frame chalaba photo ama ga loinana reservation oina thorokliba jeep asida kari yaw haibasi taba matamda mayam soidana ngaknagani madudi Baba Harbhajan Singh na setlamba uniform khungup bel Baba Harbhajan Singh na seasonama pochai sing asi jeep asida haplaga Nathula dagi New Jalpaiguri station phawba laklami asumna jeep asina lakliba maike asomda Sikkim gi miyoi kaya amana mahaki jeep aduda donation piduna mahakpo ikai khumnabaga loinana yamna izzat sanman amaguna riga tongnai amade jeep asina New Jalpaiguri yorba matungda Lohit Express kauba train asida Baba Harbhajan Singh gi frame chalaba photo asi reservation asida mahaki photo amadi pochai sing asi haptuna Jalandhar phawba chatli train asigi manungda bar seat amo reservation oina yauriba mafam asida kanagumba miyoi amata phamba yade seat asi khali oraga chatli masiga loinana bogi asida army person ahum su phamduna guard amo oina duty taduna chatli asumna train asina Jalandhar yorba matungda Kokagar Kaputhala haiba mafam asida Baba Harbhajan Singh gi family gi miyoi singna mafam aduda hairiba September 11 gi special day mahaki leave numit asida family gi miyoi sing asina Baba Harbhajan Singh gi belong oiba pochai sing adu receive tawduna regard ulli asumna Baba Harbhajan Singh gi belonging oiba saman pochai mayam adu family gi miyoi sing aduna mokhoi gi mayumda Baba Harbhajan Singh gi damakta special oina thamliba ka aduda tha ani chumna mafam duda thamjaraga family gi miyoi singna puja tawjaduna mahakpu nungsina loinarami asomna tha ani complete oraba matungda ngasai gi mahaki guard ahum duna porokhiba personal belonging pochai mayam adu makhoina porokhiba same condition aduda family gi miyoi sing aduna guard ahum aduda muk sinaraba matungda Baba Harbhajan Singh gi posting mafam ama oiba Nathula da amuk poraki aduga wafam amana Baba Harbhajan Singh gi tha ani gi suti gi matam asida Nathula haiba army camp asida posted taba miyoi khudingma yamna alert oina leine maramdi Baba Harbhajan Singh gi tha ani chumna suti de leiringai manung asidadi mahaki atmana Nathula haiba army camp asida leiba posted oiba miyoi khudingmaki duty da alert oibinaba makhoi da sakhina pibinaba mahaki atma du mayum da sakhi haibagi wakhalonda
पोस्टेड तारिबा आर्मी सिंग अदुना अलर्ट ओइना ड्यूटी तौनबगिदमा हाई कमांड की मतुंग इना याथंग चावना पिरमी असमना आर्मी डिपार्टमेंट की साइट की ऑफिशियल ओइना तौरिबा असि मखोइना लाइटिंग की मरमदा थबक ओइना पांगथोकपु नते ऑफिशियल ओइना बाबा हरभजन सिंह की आत्मा दा अचेतपा थाजबा थंबग लोइना मंगोंदा रिगार्ड उत्पोइना आर्मी डिपार्टमेंट ना ऑफिशियल ओइना थबा असि पांगथोकलिबनी असमना अरीबा मफम अमा ओइना लैरिबा बाबा हरभजन सिंह की ड्यूटी पोस्ट अदुदा महाकी फ्रेम चलबा फोटो अदुबु लाइदोक थंगमै थादुना मयामना महाकु रिगार्ड उलिबा मफम अदु 1982 की मतंदा महाकी अरीबा सेंट्री पोस्ट अदु खरा अनौबा मॉडर्नाइज ओइबा मओंगदा अपग्रेड तौरबा मतुंगदा फजरबा महाकी खुबम अमा ओइना मंदिर मचा अमा साबिरमी असिगुमलबा महाकी खुबम असि नाथोला हाइबा मफम असिगी नाकंदा नेशनल हाईवे 717B हाइबा मफम असिदनी मफम असी सेराथेंग अमदी कुकु हाइबा मफम अनिसिगी कारक्ता ओय अदुगा मफम असिगी अवांगबा असि समुद्र इमाइदगी मीटर 13,912 वांगबा मफम अमदा ओय असमना बाबा हरभजन सिंह की निंथीजना सेमलबा महाकी मंदिर असि का अहुम लै अहानबा का असिना महाकी ऑफिस ओइरमी अनिसुबदा महाकी स्टोर अमदी अहुमसुबा का असिना महाकी लिविंग रूम ओइरमी असमना बाबा की लिविंग रूम असि यामना निंथीजै अमदी लूना नाना थमी येंगबतदा कनागुम्बा मियोय अमा हौजिक लैरी हाइबिगी खुदम अमगा चप मानना फंगी मसिगा लोइनना बाबा हरभजन सिंह की खुंगुप असि नुंगतिगी पुलिस तौई महाकी फिरोन नुंगतिगी सुदोक चामथोक्तुना आयरन तौरबा मतुंगदा लूना नाना आर्मी की साइटगी रिगार्ड तौदुना थम्मी अदुगा बाबाजी की टेम्पल असिदा इसिंग खरा कत्तुना लैरिबा असिना मफम असिदा लाक्पा मियोय कयाना इलिंग ओइबा इसिंग नि हाइना प्रजा मयामना थाजनै असुमना मफम असिदा मयामना थमोय सेंगना इसिंग पोरक्तुना कत्लबा मतुंगदा हप्ता अमा थमलगा हाइरिबा इसिंग अदु अमुक मयुमदा पुनखिदुना मखोइदा नारक येंगलक्पा अमदी करिगुम्बा मओंग अमगी अनाबा लैबा खुदिंगमक इसिंग असि थक्लगा फैयेना खन्नबदगी मफम अदुदा सोल्जर सिविलियन अमदी टूरिस्टना सिंगबा मफम असिदा सही खुदिंगी लाक्तुना हाइरिबा थौंग असि पांगथोकई असुमना बाबाजी की मंदिर असिना लैरिबा मफम असि गेंगटोक हाइबा सिटी असिदगी किलोमीटर 52 लापना लैबा मफम अमा ओय अदुम ओइनमक मफम असिदा सही खुदिंगी टूरिस्ट सिविलियन अमदी आर्मी की पर्सनल सिंगना लाक्तुना मफम असिदा मखोई की मसादा लैबा अनाबा कोक्सनबगीदमक इसिंग असि बाबाजी की मंदिर कत्लबा मतुंगदा मसा मसागी मयुमदा पुदुना सही खुदिंगी सिजनबगी थबक थौरम असि पांगथोक्तुना असुम लैरी अमदी बाबाजी की मंदिर असिना लैरिबा मफम असि सिक्किम की प्रजा सिंगी साइटगी पिलग्रिमिक लोकेशन अमनी हाइना यूनिक ओइना थानरी अदुगा मयामना ताबदा अमुका हेना ngakningai ओइरिबा वाफम अमना बाबा हरभजन सिंह की आत्माना सिख्रबा मतुंगदा इंडिया अमदी चाइना अनिगी वार की मतम अदुदा नुमित हुमनी की ममांगदगी बाबाजी की आत्माना मखोगी मंगदा लाक्तुना पौताक कया पिरमी मसिगा लोइना साकी साबोन ओइबा याबा खुदम चांजौ कया अमा पीदुना मफम अदुदा ड्यूटी ताबा मियोसिंगदा महांगना सखिना साबोन पिरमी असिगुमलबा असुकलुरबा तांकक असिदा बाबा हरभजन सिंह की आत्मा असिना तौरमलिबा वाफम मयाम असि ऑफिशियल ओइना खुदम चांजौ पिरगा पुथोकपगी फेक अमा ओइनादि लैररोय अदुम ओइनामक मफम असिदा ड्यूटी तादुना लैबा संतरी अमदी जवान पुनमकना खंगी मदुदी बाबा हरभजन सिंह की आत्माना मखोइबु अलर्ट ओइना यामना एडवांस ओइबा वार्निंग पीदुना मखोइबु मिट नासिंगलमी हाइबा असि इंडियन आर्मी की ओइबा अचेतपा थाजबा अमगा लोइनना हाइरिबा थौदोकसिंग असि ओइखि असुमना नाथोलादा लैरिबा आर्मी पोस्ट असिदा लैबा मियोय खुदिंगमंगना थोलकदोबा फटखिदरबा थौदो वाथोकसिंग अमदी एनिमी ने अटैक तौरकदोबा वफमसिंग असि नुमित खरनिगी हेक ममांगदगी बाबा हरभजन सिंह की आत्माना वार्निंग पीबगा लोइनना मखोई मंगदा लाक्तुना मंगताकुम अमदी एनी मीन्स तौदुना बाबाजी की आत्माना मखोइदा अलर्ट ओहेली हाइबा असि डॉक्यूमेंटेड ओइना प्रूफ पीनबगी करिगुम्बा खुदम चांगदो अमता लैते अदुम ओइनामक थाजनबा आर्मी की साइटगी बाबा हरभजन सिंह की आत्माबु थमोय सेंगना अमदी रिगार्ड पीना थाजबु उत्पा ngambga लोइनाना बाबा हरभजन सिंह की मंगताक ओइबा वफम असि थागै सेंगना अचुम ओइना थोक्लई असिगुमलबा अचुम्बा वफम कयामा बाबा हरभजन सिंह की आत्मा असिना उत्पा मरमना नाथोला हाइबा लोकेशन असिदा पोस्टेड ओइबा सिपाई खुदिंगमक बाबाजी की मंदिर दा लाक्तुना एनी रिलीजन अमगी बु ओइरगसु बाबाजी की मंदिर दा चंगदुना थमोय सेंगना महाकु खोइरमजदुना रिगार्ड उटली असमना नाथोला हाइबा मफम असिदा आर्मी खक्ता नतना अतोप डिपार्टमेंट की सिपाई खुदिमकना
ꯃꯐꯝ ꯑꯁꯤꯗ ꯕꯥꯕꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯖꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯕꯥꯕꯥꯕꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕ, ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨꯗꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯖꯕꯒꯤꯗꯃꯛ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯕꯥꯕꯥꯖꯤꯒꯤ ꯃꯟꯗꯤꯔꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ, ꯑꯥꯔꯃꯤꯒꯤ ꯍꯥꯏ ꯀꯃꯥꯟ ꯑꯃꯒꯤ ꯃꯤꯇꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯀꯟꯗꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯗꯤ ꯌꯦꯛꯅꯕꯗꯒꯤ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯦꯖꯦꯟꯗꯔꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯥꯜ ꯕꯨꯁꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯅꯥꯊꯨꯂꯥ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯍꯥꯔꯗ ꯀꯟꯗꯤꯁꯟ ꯑꯥꯏꯁꯣꯂꯦꯁꯟ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟꯇꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯩꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟ ꯑꯁꯤꯗꯅ ꯂꯩꯍꯧꯔꯤꯕ ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯁꯣꯜꯖꯔꯁꯤꯡꯒꯤ ꯃꯊꯃꯣꯏꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯐꯤꯠ ꯑꯃꯗꯤ ꯃꯤꯇꯔ ꯀꯌꯥ ꯋꯥꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯪꯕꯒꯤ ꯆꯥꯡꯗ -25 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯒꯤꯅ 30 ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ ꯐꯥꯎꯕ ꯌꯧꯗꯨꯅ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯋꯥꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯗ ꯑꯋꯥꯕ ꯐꯪꯅ ꯋꯥꯔꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯤꯅꯔꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩ ꯊꯪꯕ ꯁꯥꯏꯠꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯞꯅ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯈꯨꯕꯝ ꯆꯥꯡꯖꯧ ꯐꯪꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯗꯨꯝ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯤꯁꯦꯝꯕꯔ 2016ꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡ ꯑꯁꯤ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯗꯨꯅ ꯑꯥꯔꯃꯤꯒꯤ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯑꯃꯗꯤ ꯔꯤꯒꯥꯔꯗ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯤꯒꯥꯔꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯔꯚꯤꯁꯇꯒꯤ ꯁꯨꯄꯔꯅꯦꯁꯟ ꯐꯪꯗꯨꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯑꯁꯤ ꯑꯦꯀꯥꯗꯃꯤ ꯑꯦꯖꯗ ꯃꯁꯥꯒꯤ ꯆꯍꯤ ꯑꯁꯤ ꯆꯍꯤ 70 ꯁꯨꯈꯤ꯫ ꯑꯁꯨꯝꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯅ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯈꯤꯕ ꯆꯍꯤ ꯑꯁꯤ ꯑꯣꯅꯔꯤ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯀꯦꯞꯇꯦꯟ ꯑꯃꯒꯤ ꯔꯦꯡꯛ ꯐꯥꯎꯕ ꯌꯧꯔꯒ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯈꯤꯕ ꯆꯍꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯗꯨꯁꯨ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯃꯔꯝꯅ ꯃꯃꯥ ꯑꯗꯨꯁꯨ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯦꯅꯨꯋꯦꯜ ꯂꯤꯞ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯦ ꯑꯣꯏꯅ ꯄꯤꯔꯝꯕꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀ꯭ꯂꯣꯖ ꯇꯧꯈꯤꯔꯝꯃꯤ꯫ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯐꯪꯂꯝꯕ ꯃꯍꯥꯛꯀꯤ ꯐꯦꯁꯤꯂꯤꯇꯤ, ꯁꯦꯂꯔꯤ, ꯄꯦꯟꯁꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯪꯕ ꯌꯥꯕ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯑꯦꯅꯤ ꯐꯦꯁꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯍꯥꯟꯅ ꯐꯪꯂꯝꯕ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯦꯟꯖꯤꯡ ꯑꯣꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯆꯦꯟꯖ ꯇꯧꯗꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯇꯦꯝꯄꯜ ꯑꯗꯨ ꯈꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯉꯁꯤꯁꯨ ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ, ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯆꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯂꯦꯞꯇꯦ꯫ ꯁꯤꯚꯤꯂꯤꯌꯟꯁꯤꯡ, ꯇꯨꯔꯤꯁꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯇꯦꯝꯄꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯃꯈꯣꯏꯗ ꯊꯥꯖꯅꯕ ꯑꯃꯗꯤ ꯍꯤꯂꯤꯡ ꯑꯣꯏꯕ ꯏꯁꯤꯡ ꯀꯠꯇꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯖꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯀꯗꯧꯕ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯏꯁꯤꯡ ꯀꯠꯇꯨꯅ ꯄꯨꯖꯔꯛꯂꯒ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁꯨꯁ ꯄꯣꯂꯤꯁ ꯇꯧꯕ, ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯌꯨꯅꯤꯐꯣꯔꯝ ꯁꯨꯗꯣꯛꯇꯨꯅ ꯑꯥꯏꯔꯟ ꯇꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯗꯦ ꯇꯨ ꯗꯦꯒꯤ ꯗ꯭ꯌꯨꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒ ꯖꯣꯏꯟ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯠ ꯑꯃ ꯔꯤꯖꯥꯔꯚꯦꯁꯟ ꯇꯧꯅ ꯊꯝꯂꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯥꯔꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯕꯨ ꯑꯆꯦꯠꯄ ꯊꯥꯖꯕꯁꯤꯡ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯁꯛꯇꯤ ꯃꯉꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯇꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯣꯜꯖꯔ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯌꯥꯝꯅ ꯊꯝꯖꯔꯝꯃꯤ ꯑꯃꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯁꯣꯏꯗꯅ ꯅꯤꯖꯔꯝꯒꯅꯤ
ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯟꯗꯤꯔ ꯑꯁꯤꯗ ꯁꯤꯈꯀꯤ ꯂꯦꯇꯔ ꯋꯥꯍꯩꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯏ ꯃꯗꯨꯗꯤ ꯍꯦ ꯏꯁꯣꯔ, ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯄ ꯑꯃꯗꯤ ꯑꯩꯅ ꯄꯥꯡꯊꯣꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯃꯛꯇ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯏꯔꯝꯕ ꯂꯦꯇꯔ ꯑꯁꯤꯗ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯦ ꯏꯁꯣꯔ, ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯗꯨꯅ ꯊꯋꯥꯏ ꯊꯥꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯜ ꯑꯗꯨꯗ ꯏꯔꯤꯕ ꯂꯦꯇꯔ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯔꯝꯂꯤꯕ ꯂꯦꯇꯔ ꯑꯁꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯁꯤꯗꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯏ ꯃꯗꯨꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯥꯕꯥꯅ ꯇꯧꯈꯤꯕ ꯗ꯭ꯌꯨꯇꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯗꯨꯛ ꯋꯥꯡꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯃꯤꯇꯔ 14,000ꯒꯤ ꯃꯊꯛꯇ ꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯔꯁꯟ ꯑꯃꯗꯤ ꯑꯥꯔꯝ ꯑꯦꯃꯨꯅꯦꯁꯟꯅꯆꯤꯡꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯤꯗ ꯇꯧꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯕ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯁꯤꯛꯀꯤꯝꯒꯤ ꯅꯥꯊꯨꯂꯥ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯕꯗꯤ ꯕꯥꯕꯥꯖꯤꯒꯤ ꯃꯟꯗꯤꯔ ꯑꯁꯤ ꯁꯣꯏꯗꯅ ꯎꯒꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯕꯥꯖꯤꯒꯤ ꯃꯟꯗꯤꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯟꯇꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯏꯪꯕ ꯃꯐꯝ ꯑꯃ ꯍꯥꯏꯕ ꯑꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯨꯅ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯒꯗꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯑꯃꯗꯤ ꯗꯦꯟꯖꯔ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯑꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯕ ꯑꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯑꯃꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯅ ꯀꯠꯊꯣꯛꯄ ꯉꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯑꯃꯗꯤ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤ ꯂꯝꯕꯤꯗ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯟꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ 1ꯗ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯏꯊꯤꯜ ꯑꯁꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯊꯥꯖꯩ꯫ ꯑꯔꯣꯏꯕꯗ ꯉꯁꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯁꯣꯏꯐꯗ꯭ꯔꯕ ꯃꯤꯑꯣꯏꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯑꯥꯠꯃꯥꯅ ꯏꯁꯣꯔ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯑꯥꯠꯃꯥꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯒ ꯕꯥꯕꯥ ꯍꯔꯚꯖꯟ ꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ꯫